अखोगी मणिपुर मचा फुटबॉल प्लेयर अनी खक हाइतारे मोय इग्नोर तौबीबगी मतांग सिगी वीडियो अखोइना फावबा पॉपुलर ओइबा नत्रगा सेलिब्रिटी को ओइबा हाइसे कमाइना ओइरिन मीडिया ना ओइहनबनी मयामना ओइहनबनी नत्रा फनेयामना टैलेंटेड ओइबा तारगसु फनेयामना स्किल्स लैबा तारगसु फनेयामना मगुल मयाम लैबा तारगसु मीडिया ना कवर तौबीद्रबा मयामना एप्रिशिएट तौबीद्रबा हाइलाइट तौबीद्रबा मोयगी अचीवमेंटसिंग मोयगी परफॉर्मेंसिंग अदुइ तारगदी फावबा पॉपुलर ओइबा सेलिब्रिटी की टाइप ता लैबा मदुगी पोटो केमता लेरमोय नत्रा यामना अखुबा मिटियेंग हाइतारे यामना नेरो माइंडेड ओइबा यामना चौखत्तबा अदुगुंबा वाखलोन चेनबा मदुगी ममी अमखक ताबदु कमाइन तौर लोटपा यादोइनो अदुसु ऑल इंडियन टीम की इंडिया चाव इंडिया से टीम की कैप्टन दुसु मिस तौबा हाइबसदी मणिपुर गुम पिखरब जगह से चलकंदा रिप्रेजेंट तौरिबा अखोई मणिपुर दगी फुटबॉल प्लेयर अनि अंडर 19 की को मोहम्मद अरबास अमदी सिंगामयुम शामी मोयनी से ऑल इंडिया रेडियो इम्फाल की स्पोर्ट्स न्यूज़ ब्रॉडकास्ट की थौरमदा तांग 13 की 16 मई की मोयगी प्रोग्राम सिदा मोयनी से इग्नोर तौबी हाइबगी प्रॉब्लम अमखक लाई नत्रा मैम ngangnabado अदा कमाई तौगे हाबदा हजूर से साउथ एशियन फुटबॉल फेडरेशन की अखोई चैंपियनशिप 2025 की चैंपियनशिप तो हजूर चथरी अदुगा इंडिया ना हजिक फाइनल सु चंगे को मालदीव्स का इंडिया का सेमीफाइनल सानबदो 3-0 इंडिया ना थोइरकांदा फाइनल सु चंगे तबतबु लाइबक थीबदी अखोई मणिपुर सिदा पिखरब मणिपुर सिदैदको सिदकी अखोई स्पोर्ट्स की पावर हाउस नि जो हाइनैनि सिदैदा एनी इवेंट अमदा मणिपुर मसासिंग अदुम याउदब याउदेको मरुवन फुटबॉल गुंबगी मतंग लापसिददी मणिपुर मचा अदुम यावे मणिपुर की रिप्रेजेंटेशन से मैती मचानी खंगदे ट्राइबल सिंगदगी ओइबी आई नत्रगा मुस्लिम दगी ओइबी हाइदी मणिपुर की ओइन हाइतारे मणिपुर दगी अदुम प्लेयर सिंग से की रिप्रेजेंटेशन से अदुम यावे अचोब कंट्रीब्यूशन अदुम लैयेबको अदा लाइबक थीबदी हाइरिबा मणिपुर दगी प्लेयर खरा यावबसिगी मनुंग सिदैदा हाइरिबा ऑल इंडिया रेडियो इम्फाल की 16 मई की स्पोर्ट्स न्यूज़ ब्रॉडकास्ट की चैनल से मोगी थौरम सिदैदा हाइरिबा अंगांग अनी से अखोई मोहम्मद अरबास का अखोई सिंगामयुम शामीगा मोय अनी से ममिंग से यौहनबिदब हाइतारे थवैनको थवैना हाइरिसे करिगिनो हाइबदा हाइजरके मसी यामना लाइबक थीबनी कमाई तौदना अखोई पिखरब स्टेट मणिपुर सिदगी इंडिया की टीम सिद यौरकंदा इंडिया रिप्रेजेंट तौरिबा प्लेयर खर सिगी मनुंगदा मी अनी से कमाई तौदना मिस आउट तौगदोइनो सिनी मोगी चैनल सिदैदा मोगी ngasai gi program sida khudam moina harakanda kanagumba xyz amana magi personal oiba views opinion phongdokpa natraga apam pam da haiba matamda di maduda miss out tawbudi kari su kaidi tobat all india radio imphal haisidi state ki oina pulap ki oina leire iba port amaneba sida akoi karigumba khara broadcast to haibasi ahanbada e pawsi khomjan tajala kanda kadai da kari leirige kana yaurige kana representation akoi manipur dagi na kana yaurige haibana chingba masi mayam si detail da akoi gi hana khomjan tajalaba matung da broadcast to ringak taneba heta randomly chatla kanda heta khanghodana phatlauna akoi gi kano to buna extempore speech ngang bai mung da ngang bana tiba pot se ko aduna masida akoi gi mistake haiba ma leiko soiba haiba ma madu soibani haiba yaroi sigi matang sidai da ko mistake haiba poto madudi kari intentionally to pot na tabako soi ki pot madu itaragadi adum ngakpi pham tho any person ama mioiba oina ko as a human being akoi any at any point of time da adum soi ki haiba si loina yawbe si thana thawbe yawbe but sidadi soi bani na hai ga du se karam background da natra karam be angle gi soi bani na hai ga du ko sigi potsima aduna ai gi wakhalon de masi soi bani na laude masi apik pa wakhalon ko yamna akhuba mitiyeng haitare yamna narrow minded oiba yamna chawkhattaba adugumba wakhalon chenba madugi mami amakak tabaduni masideida akoina uba phangise tobotobo masi haire kanda akoi manipur sida mi si makhal sure mayam loi khangaga lere afa mi su mayam lei phattaba mi su lei phattaba mi haitare ga sumaina akoi gi kai haitare akoi gi dharma jat community sumba da yamna khaido khajin toba sumba gi mami si hek tarakpasi adum uba phangi moi khara du phattaba sing da dum chalani afa gi haitare ga su akoi gi samna haire kanda jike angang से मोयने इंडिया की टीम से याव फंगी से आई वखलों मोगी सेलेक्शन की प्रोसेस से कमाई तौखीबनोदी खंगे अदो मणिपुर की यावरीना अखोई मणिपुर की अम्फागसु लेरी नत्र अम्फाल ऑल मणिपुर फुटबॉल एसोसिएशन को हाइरिबा कनोसिगी मखादा लोइने साना खोनर कांदा मथंग मथंग स्टेप वाइज को नेक्स्ट बाय नेक्स्ट चला कांदा इंडिया की टीम सी यौरिनी इंडियन की टीम से रिप्रेजेंट तौबद यौरिनी बद माइन ओइरिना द मोइगी सिना कमाई तौबनो खंगदे अतोप तो मफम द ट्रायल का पीर कांदा सिलेक्शन तौर कांदा हाइरिबा इंडियन टीम से यौरिरा कमाई तौरिनो खंगदे तौबतो स्टेप वाइज से चटप तारगदी अखोई मणिपुर दगी
official ꯁꯤꯡꯗꯨꯅ ꯃꯣꯏꯁꯤꯡꯁꯦ ꯁꯦꯂꯦꯛꯁꯟ ꯇꯧꯕꯤꯔꯀꯥꯟꯗ ꯏꯟꯗꯤꯌꯟ ꯇꯤꯝꯗꯨꯗ ꯑꯃꯨꯛꯀ ꯌꯥꯎꯕ ꯐꯪꯉꯤꯅꯦꯕ ꯑꯗꯒꯤ ꯏꯚꯟ ꯀꯦꯞꯇꯦꯟꯒꯁꯨ ꯑꯣꯏꯔꯨꯔꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯁꯃꯤꯅ ꯍꯥꯏꯇꯥꯔꯦ ꯁꯤꯡꯒꯥꯃꯌꯨꯝ ꯁꯃꯤꯅ ꯀꯦꯞꯇꯦꯟꯒꯤ ꯄꯣꯁꯀꯁꯦ ꯃꯉꯣꯟꯗ ꯄꯤꯔꯤꯁꯤ ꯃꯥꯒꯤ ꯁ꯭ꯀꯤꯜꯁ ꯃꯥꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯗꯒꯤ ꯃꯥꯒꯤ ꯇꯦꯂꯦꯟꯠ ꯃꯌꯥꯝꯗꯨ ꯎꯔꯀꯥꯟꯗ ꯅꯠꯇ꯭ꯔꯒ ꯀꯣꯟꯐꯤꯗꯦꯟꯁ ꯂꯦꯚꯦꯜ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯒꯨꯟ ꯃꯌꯥꯝꯗꯨ ꯂꯩꯔꯀꯥꯟꯗ ꯆꯥꯎꯈ꯭ꯔꯕ ꯏꯟꯗꯤꯌꯥꯁꯤꯒꯤ ꯇꯤꯝ ꯑꯃ ꯁꯦꯝꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯀꯦꯞꯇꯦꯟ ꯑꯣꯏꯅ ꯑꯣꯏꯍꯜꯂꯛꯏꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯅꯤ ꯑꯗꯣ ꯑꯐꯕ ꯃꯤꯁꯨ ꯂꯩ ꯍꯥꯏꯕꯒꯤ ꯈꯨꯗꯝꯗꯨꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯀꯣ ꯂꯣꯏꯅ ꯍꯦꯛꯇ ꯐꯠꯇꯕ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝꯗꯨꯗꯤ ꯃꯁꯤꯅꯤ ꯃꯣꯏ ꯇꯤꯝꯁꯤꯗ ꯌꯥꯎꯕ ꯉꯝꯃꯤꯗꯨꯅꯦꯕ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯊꯥꯗ ꯇꯥꯔꯗꯤ ꯉꯁꯥꯏ ꯏꯟꯗꯤꯌꯟ ꯇꯤꯝꯗꯨꯁꯨ ꯌꯥꯎꯔꯣꯏꯕ ꯀꯔꯤꯒꯨꯝꯕ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨ ꯐꯣꯂꯣ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯝꯐꯥꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯀꯅꯥ ꯀꯅꯥ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯌꯥꯕ ꯑꯐꯕ ꯄ꯭ꯂꯦꯌꯔꯁꯤꯡ ꯂꯩ ꯀꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯊꯪ ꯃꯊꯪ ꯊꯥꯒꯠꯄꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨ ꯐꯣꯂꯣ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯑꯗꯨ ꯅꯠꯇꯗꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯂꯀꯥꯟꯗ ꯇ꯭ꯔꯥꯌꯦꯜ ꯄꯤꯔꯀꯥꯟꯗ ꯃꯗꯨꯗꯒꯤ ꯁꯦꯂꯦꯛꯁꯟ ꯇꯧꯔꯀꯥꯟꯗ ꯆꯠꯈꯤꯕ ꯑꯣꯏꯇꯥꯔꯒꯅ ꯃꯗꯨꯃꯁꯨ ꯈꯪꯗ꯭ꯔꯦꯀꯣ ꯇꯧꯕꯇꯕꯨ ꯑꯩꯅ ꯎꯖꯕ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯑꯐꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯃꯅꯤꯄꯨꯔꯗꯀꯣ ꯂꯩꯇꯕ ꯅꯠꯇꯦ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯐꯕꯅꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯍꯦꯟꯒꯅꯤ ꯑꯗꯨꯕꯨ ꯐꯠꯇꯕ ꯁꯨꯃꯥꯏꯅ ꯈꯖꯤꯛꯇꯪ ꯃꯤ ꯑꯃꯅꯤ ꯅꯠꯇ꯭ꯔꯒ ꯄꯔꯁꯦꯟꯇꯦꯖ ꯈꯔ 1% 2% ꯌꯥꯎꯔꯛꯄ ꯃꯇꯝꯁꯤꯗ ꯃꯗꯨꯅ ꯍꯦꯟꯅ ꯍꯥꯏꯂꯥꯏꯠꯇꯤ ꯇꯧꯏꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃꯁꯨ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯕꯦꯂꯦꯟꯁꯤꯃꯁꯨ ꯈꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯃꯤꯟꯅꯕꯗꯤ ꯐꯩꯀꯣ ꯇꯧꯕꯇꯕꯨ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯌꯥꯝꯅ ꯅꯦꯔꯣ ꯃꯥꯏꯟꯗꯦꯗ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯃꯗꯨꯒꯤ ꯃꯃꯤꯗꯨꯅꯤ ꯇꯥꯍꯜꯂꯛꯏꯁꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯀꯔꯤꯅꯣꯕ ꯄꯤꯅꯤꯡꯉꯤꯕ ꯃꯦꯁꯦꯖꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯂꯣꯠꯄ ꯌꯥꯗꯣꯏꯅꯣ ꯑꯗꯨꯁꯨ ꯑꯣꯜ ꯏꯟꯗꯤꯌꯟ ꯇꯤꯝꯒꯤ ꯏꯟꯗꯤꯌꯥ ꯆꯥꯎꯈ꯭ꯔꯕ ꯏꯟꯗꯤꯌꯥꯁꯤꯒꯤ ꯇꯤꯝꯒꯤ ꯀꯦꯞꯇꯦꯟꯗꯨꯁꯨ ꯃꯤꯁ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯨꯝꯕ ꯄꯤꯛꯈ꯭ꯔꯕ ꯖꯒꯥꯁꯤꯗꯒꯤ ꯆꯠꯂꯀꯥꯟꯗ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯨꯔꯤꯕ ꯏꯟꯗꯤꯌꯟ ꯇꯤꯝꯁꯦ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯕ ꯂꯣꯏꯅꯅ ꯀꯦꯞꯇꯦꯟ ꯑꯣꯏꯔꯤꯕ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯤꯅ ꯃꯣꯏꯁꯤꯡꯗꯨ ꯈꯔ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯀꯥꯟꯗ ꯃꯃꯤꯡꯁꯤꯡꯗꯨ ꯑꯣꯃꯤꯠ ꯇꯧꯕꯤꯕ ꯍꯥꯏꯗꯤ ꯂꯧꯊꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯗꯨꯒꯨꯝꯕꯒꯤ ꯊꯧꯑꯣꯡꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯁꯤꯗ ꯌꯥꯝꯅ ꯏꯟꯁꯄꯥꯏꯔꯤꯡ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯅꯠꯇ꯭ꯔꯒ ꯏꯟꯁꯄꯥꯏꯔꯤꯡ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯃ ꯑꯣꯏꯅꯗꯤ ꯀꯩꯁꯨ ꯎꯔꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕ ꯃꯣꯏ ꯑꯅꯤ ꯈꯛꯇꯪꯒꯤ ꯋꯥ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗꯒꯤ ꯌꯥꯎꯔꯤꯕ ꯑꯇꯩ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯌꯥꯎꯔꯤꯕ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯇꯧꯕꯤꯒꯅꯨꯀꯣ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯑꯩꯒꯤ ꯍꯥꯏꯗꯤ ꯐꯠꯇꯕ ꯃꯤ ꯍꯥꯏꯁꯤ ꯐꯠꯇꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯩꯅꯣꯝꯃ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯗꯨꯁꯨ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯏꯟꯗꯤꯌꯟ ꯇꯤꯝꯗ ꯌꯥꯎꯔꯤꯀꯣ ꯏꯟꯗꯤꯌꯥꯒꯤ ꯅ꯭ꯌꯨꯁꯀꯤ ꯆꯦꯅꯦꯜꯁꯤꯡꯁꯤꯗ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯤ ꯑꯣꯃꯤꯠ ꯇꯧꯕꯤꯔꯦ ꯅꯠꯇ꯭ꯔꯒ ꯃꯣꯏꯁꯤ ꯀꯌꯥ ꯀꯟꯅ ꯍꯥꯏꯂꯥꯏꯠ ꯇꯧꯕꯤꯗ꯭ꯔꯦ ꯍꯥꯏꯔꯁꯦꯕ ꯃꯣꯏꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯑꯐꯕ ꯎꯠꯂꯕ ꯃꯇꯨꯡꯗꯁꯨ ꯑꯗꯨꯒꯤ ꯀꯟꯗꯤꯁꯟꯗꯨꯗꯁꯨ ꯅꯣꯏ ꯑꯗꯨꯝ ꯔꯦꯗꯤ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯅꯤ ꯋꯥꯈꯜꯂꯣꯟ ꯃꯦꯟꯇꯦꯂꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯒꯗꯕꯅꯤ ꯗꯤꯐꯤꯠꯁ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯗꯣꯏꯅꯤ ꯂꯣꯏꯅ ꯈꯪꯉꯤ ꯉꯥꯛꯇꯅꯤꯀꯣ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯅ ꯑꯗꯨꯅ ꯁꯨꯝꯕ ꯀꯩꯅꯣꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯥꯏꯗꯔ ꯏꯟꯗꯤꯌꯥꯒꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯗꯒꯤ ꯏꯒꯅꯣꯔ ꯇꯧꯕꯤꯔꯛꯄ ꯑꯣꯏꯔꯣ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗꯒꯤ ꯏꯒꯅꯣꯔ ꯇꯧꯕꯤꯔꯛꯄ ꯑꯣꯏꯔꯣ ꯑꯦꯅꯤ ꯄꯔꯁꯟ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯃꯩꯇꯩ ꯃꯆꯥ ꯑꯣꯏꯕ ꯌꯥꯏ ꯏꯚꯟ ꯇ꯭ꯔꯥꯏꯕꯦꯜ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯏꯚꯟ ꯃꯨꯁꯂꯤꯝ ꯃꯆꯥ ꯑꯣꯏꯕ ꯌꯥꯏ ꯑꯦꯅꯤ ꯄꯔꯁꯟ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯕ ꯏꯟꯗꯤꯌꯥ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯗꯣ ꯃꯗꯣ ꯑꯩꯈꯣꯏꯒꯤ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯐꯥꯏꯅꯦꯜꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯗꯨꯃꯇꯪ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯁꯨꯝꯕ ꯊꯧꯑꯣꯡꯁꯤ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯈ꯭ꯔꯦ ꯃꯣꯍꯃꯠ ꯌꯥꯁꯤꯔ ꯀꯥꯏꯅ ꯑꯩ ꯅꯤꯡꯁꯤꯡꯉꯤꯀꯣ ꯃꯣꯍꯃꯠ ꯌꯥꯁꯤꯔ ꯀꯥꯏꯅ ꯊꯥꯏꯅ ꯆꯍꯤ ꯑꯃꯃꯨꯛꯀꯤ ꯃꯃꯥꯡꯒꯤꯔ ꯀꯩꯅꯣ ꯑꯗꯨꯒꯨꯝꯕꯗꯁꯨ ꯃꯥꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟꯗꯣ ꯃꯗꯨ ꯀꯩꯅꯣ ꯍꯥꯏꯂꯥꯏꯠ ꯇꯧꯕꯤꯗꯦ ꯎꯠꯄꯤꯗꯦ ꯏꯒꯅꯣꯔ ꯇꯧꯕꯤꯌꯦꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯣꯀꯦꯜ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯍꯥꯏꯇꯥꯔꯦ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯅꯠꯇꯦ ꯅ꯭ꯌꯨꯁ ꯄꯦꯄꯔ ꯁꯣꯔꯤ ꯑꯗꯨꯗ ꯃꯣꯏ ꯃꯃꯤꯡꯁꯤꯡꯗꯨ ꯌꯥꯎꯍꯟꯕꯤꯗꯦ ꯀꯥꯏꯅ ꯇꯧꯗꯅ ꯃꯗꯨꯗꯁꯨ ꯃꯌꯥꯝ ꯌꯥꯝꯅ ꯋꯥꯔꯧꯅꯈꯤꯕꯁꯨ ꯌꯥꯎꯋꯦꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯂꯣꯟ ꯅꯦꯔꯣ ꯃꯥꯏꯟꯗꯦꯗ ꯑꯣꯏꯕꯒꯤ ꯄꯣꯠꯁꯦ ꯃꯁꯤ ꯍꯦꯛ ꯍꯦꯛ ꯎꯠꯊꯣꯔꯛꯄꯁꯦ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯧꯍꯟꯅꯤꯡꯗꯦ ꯑꯃꯗ ꯑꯣꯏꯔꯣꯀꯣ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯏꯟꯗꯤꯌꯥꯒꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯌꯥꯎꯔꯤꯁꯤꯡꯁꯦ ꯏꯒꯅꯣꯔ ꯇꯧꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯤꯡꯁꯦ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯀꯥꯟꯗ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯏꯒꯅꯣꯔ ꯇꯧꯕꯤꯔꯣꯅꯣ ꯃꯣꯏꯒꯤ ꯃꯌꯥꯡ ꯃꯆꯥꯗꯨ ꯈꯛꯇꯪ ꯄ꯭ꯔꯣꯃꯣꯠ ꯇꯧꯅꯕ ꯍꯣꯠꯅꯩ ꯀꯥꯏꯅ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯐꯥꯎꯔꯣꯏꯗ꯭ꯔꯥ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯅꯤꯄꯨꯔ ꯃꯅꯨꯡꯁꯤꯗꯁꯨ ꯄꯤꯛꯈ꯭ꯔꯕ ꯁ꯭ꯇꯦꯠꯁꯤꯗꯁꯨ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯃꯔꯛꯁꯤꯗꯒꯤ ꯃꯤ ꯈꯔ ꯈꯛꯇꯪ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗꯒꯤ ꯑꯩꯈꯣই ꯏꯟꯗꯤꯌꯥ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕꯗ ꯌꯥꯎꯔꯤꯕ ꯈꯔꯗꯨꯒꯤ ꯃꯅꯨꯡꯗ ꯃꯣꯏ ꯑꯃꯅꯤꯗꯨꯃꯨꯛ ꯂꯧꯊꯣꯛꯄꯤꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯍꯥꯏꯂꯥꯏꯠ ꯇꯧꯕꯤꯗꯕ ꯇꯥꯔꯒꯗꯤ ꯐꯥꯎꯕ ꯍꯥꯏꯁꯤ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯃꯤꯗꯤꯌꯥꯅ ꯐꯥꯎꯍꯟꯕ ꯉꯥꯛꯇꯅꯤ ꯃꯌꯥꯝꯅ ꯐꯥꯎꯍꯟꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯝ ꯏꯒꯅꯣꯔ ꯇꯧꯕꯤꯔꯕ ꯇꯥꯔꯒꯗꯤ ꯐꯅꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔ ꯑꯦꯆꯤꯞꯃꯦꯟ ꯃꯌꯥꯝ ꯂꯩꯕ ꯇꯥꯔꯒꯁꯨ ꯀꯩꯝꯇ ꯃꯃꯜ ꯂꯩꯇꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯒꯅꯦꯕ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅꯀꯣ ꯁꯨꯝꯕ ꯀꯩꯅꯣ ꯇꯧꯕꯁꯦ ꯃꯁꯨꯝꯕꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯍꯟꯖꯅꯤꯡꯗꯦ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯗꯨꯃꯁꯨ ꯑꯩ ꯑꯄꯤꯜ ꯇꯧꯖꯒꯦ ꯊꯦꯡꯛ ꯌꯨ ꯑꯦꯕ꯭ꯔꯤꯋꯥꯟ